ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯁꯤꯁꯨ ꯈꯔ ꯁꯨꯛꯄ ꯃꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯃꯇꯝ ꯑꯗꯨꯗ ꯌꯨ ꯆꯥꯛꯇ ꯊꯛꯑꯒ ꯌꯨꯝꯗ ꯀꯌꯥ ꯍꯟꯖꯟꯅꯤ ꯈꯪꯉꯝꯗꯦ꯫ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯏꯃꯥꯒ ꯑꯩꯒꯅ ꯕꯕꯥꯕꯨ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯌꯨꯝꯗꯅ ꯏꯆꯦꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯀꯤꯕ ꯀꯌꯥꯁꯨ ꯏꯃꯥꯒ ꯑꯩꯒꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯕꯕꯥꯁꯤ ꯌꯨꯕꯨ ꯈꯔ ꯉꯥꯎꯔꯒꯗꯤ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯅꯥꯏꯗꯦ, ꯄꯨꯡꯇꯨꯝꯗ ꯇꯨꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯏꯃꯥꯅ ꯑꯩꯅ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯄꯥ ꯍꯟꯖꯜꯂꯛꯇ꯭ꯔꯤ, ꯅꯄꯥ ꯊꯤꯕ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯈꯔꯒ ꯁꯥꯎꯅꯔꯒ ꯍꯜꯂꯛꯄꯒ ꯏꯃꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯕꯕꯥꯁꯨ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯤꯅꯕ ꯑꯃ ꯆꯪꯉꯒꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯗꯣꯔꯤ? ꯍꯌꯦꯡꯈꯩꯗꯤ ꯏꯃꯥ ꯅꯪ ꯑꯗꯨꯝ ꯊꯤꯕ ꯆꯠꯂꯨ, ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯅꯨ꯫ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒ ꯉꯥꯏꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯍꯣꯔꯦꯟ ꯕꯕꯥꯅ ꯑꯃꯨꯛ ꯑꯍꯤꯡ ꯊꯦꯡꯉꯐꯥꯎ ꯋꯥ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩꯗꯣꯔꯤꯕꯅꯤ, ꯅꯤꯁꯥ ꯈꯥꯏꯔꯒ꯫ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯨ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯗꯅ ꯉꯥꯏꯍꯥꯛꯇꯤ ꯐꯃꯨꯡꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯁꯨꯝ ꯈꯟꯖꯜꯂꯨꯔꯒ ꯑꯩꯅ ꯏꯃꯥꯗ ꯉꯥꯡꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯃꯥ, ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯅ, ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯅꯪ ꯁꯥꯎꯕꯗꯨꯗ ꯉꯁꯥꯏꯅ ꯕꯕꯥ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ, ꯃꯝꯅꯒ ꯃꯝꯁꯤꯜꯂꯛꯄꯒ ꯅꯪꯁꯨ ꯑꯁꯥꯏꯐꯥꯎꯗ ꯉꯥꯏꯕꯤꯔꯨꯆꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒ ꯁꯣꯔꯣꯛꯂꯣꯝꯗ ꯊꯣꯛꯑꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯏꯃꯥꯒ ꯕꯕꯥꯒ ꯎꯈꯤꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯏꯃꯥꯗꯤ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯗꯈꯤ, ꯕꯕꯥꯗꯤ ꯎꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯕꯨ ꯊꯤꯕ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯗꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯖꯒꯥ ꯑꯃ ꯂꯩ꯫ ꯑꯩꯁꯨ ꯏꯃꯥꯕꯨ ꯁꯨꯝ ꯊꯤꯔꯒ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯀ ꯇꯥꯔꯦ ꯃꯐꯝ ꯑꯗꯣꯝꯗꯁꯨ ꯃꯤ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯊꯥꯏꯅꯁꯨ ꯃꯐꯝ ꯖꯒꯥ ꯑꯗꯥꯏꯗ ꯑꯉꯥꯡ ꯃꯄꯤ ꯊꯣꯡꯗꯕ ꯄꯔꯦꯡ ꯄꯔꯦꯡ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯠꯂꯤ ꯀꯥꯏꯅꯁꯨ ꯃꯌꯥꯝꯅ ꯍꯦꯛꯇ ꯍꯥꯏꯅꯩ꯫ ꯃꯗꯨꯗ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕ ꯅꯠꯇꯅ ꯑꯩꯈꯣꯏꯅꯗꯤ ꯅꯣꯡꯃꯇꯗꯤ ꯊꯦꯡꯅꯔꯨꯕ ꯇꯧꯗꯦ꯫ ꯏꯁꯥꯗꯁꯨ ꯀꯌꯥ ꯍꯦꯟꯅ ꯀꯤꯖꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯗꯥꯏꯗ ꯁꯣꯛ ꯕ꯭ꯔꯦꯛ, ꯎꯅꯥꯒꯨꯝꯕ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯔꯛꯄꯗ ꯋꯥꯈꯜ ꯑꯃ ꯍꯦꯛꯇ ꯇꯧꯏ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯑꯒ ꯕꯕꯥꯅ ꯌꯨ ꯊꯛꯑꯒ ꯍꯦꯛ ꯍꯦꯛ ꯇꯨꯝꯃꯝꯕ ꯖꯒꯥ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯨꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯖꯒꯥ ꯑꯗꯨꯗ ꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯟꯊꯣꯔꯛꯑꯒ ꯎꯔꯛ ꯋꯥꯔꯛ ꯃꯄꯥ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯃꯥꯟꯕ ꯑꯃ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯆꯠꯄ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ, ꯏꯃꯥ, ꯕꯕꯥ ꯊꯦꯡꯅꯗ꯭ꯔꯤꯕꯣ? ꯉꯥꯏꯈꯣꯅꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯁꯤ ꯉꯁꯥꯏ ꯑꯩꯅ ꯈꯔ ꯉꯥꯡꯉꯨꯕꯗꯒꯤ ꯁꯥꯎꯔ ꯃꯥꯅꯤ ꯈꯟꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯑꯉꯛꯄꯅꯤ, ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯉꯣꯟꯗꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯂꯪꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯅꯨꯡꯖ꯭ꯔꯦꯡꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯀꯨꯞꯄ ꯄꯣꯠꯁꯛ ꯈꯔ ꯑꯩꯉꯣꯟꯗ ꯆꯥꯏꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇꯗꯤ ꯀꯔꯤꯃꯠꯇ ꯇꯥꯕ ꯎꯔꯝꯗꯦ꯫ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗꯒꯤꯁꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯍꯨꯏꯒꯨꯝꯕ ꯃꯥꯟꯕ ꯑꯃ ꯁꯣꯠ ꯁꯣꯠ ꯆꯤꯡꯉꯒ ꯆꯦꯟꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ, ꯑꯣ, ꯃꯁꯤꯅꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯕ ꯀꯤꯅꯔꯤꯕꯁꯤ꯫ ꯑꯩꯕꯨ ꯌꯨꯝꯂꯣꯝꯗ ꯍꯜꯍꯧꯕꯅ ꯐꯔꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯆꯠꯄ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯈ꯭ꯔꯁꯤꯔ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ ꯋꯥꯈꯜꯗ ꯏꯃꯥꯒ ꯕꯕꯥꯒꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯁꯨ ꯃꯐꯝ ꯑꯁꯤ ꯂꯥꯜꯂꯒ ꯂꯥꯛꯇꯣꯔꯤꯕꯅꯤ, ꯀꯥꯟꯅꯗꯦ, ꯅꯨꯄꯥ ꯃꯆꯥꯅꯤ ꯂꯥꯛꯇꯅ ꯂꯥꯛꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤ꯫ ꯈꯔ ꯂꯥꯟꯊꯣꯔꯛꯑꯒꯗꯤ ꯂꯩꯀꯥꯏ ꯑꯃꯃꯨꯛ ꯇꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯕꯗꯤ ꯈꯔ ꯐꯔꯝꯃꯤ꯫ ꯍꯨꯏꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯄꯨꯈꯣꯡꯗ ꯈꯣꯡꯉꯛꯈꯤ꯫ ꯕꯕꯥꯅ ꯇꯨꯝꯃꯒ ꯂꯩꯔꯝꯒꯗꯕ ꯃꯥꯟꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗꯁꯨ ꯃꯐꯝ ꯑꯗꯨꯗꯤ ꯍꯨꯏ ꯉꯥꯛꯇ ꯃꯈꯣꯏ ꯃꯁꯦꯟ ꯆꯤꯛꯅꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯤꯗꯤ ꯂꯩꯕ ꯑꯃꯠꯇ ꯎꯔꯝꯈꯤꯗꯦ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯏꯃꯥꯗꯨꯕꯨ ꯃꯐꯝ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ, ꯕꯕꯥꯅ ꯀꯔꯥꯏꯗ ꯂꯩꯔꯤꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯝꯕꯦꯜ ꯑꯗꯨꯗꯒꯤ ꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯈꯔ ꯀꯣꯏꯔꯒ ꯃꯌꯥꯝꯅ ꯆꯠꯅꯕ ꯂꯝꯕꯦꯜ ꯁꯣꯔꯣꯛꯂꯣꯝꯗ ꯊꯣꯡ ꯑꯃ ꯂꯥꯟꯊꯣꯔꯛꯇꯨꯅ ꯀꯣꯏꯔꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯑꯩꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯏꯆꯦꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯆꯦ, ꯏꯃꯥꯒ ꯕꯕꯥꯒ ꯍꯜꯂꯛꯑꯕꯨ ꯍꯪꯉꯝꯃꯤ꯫
Madudai isi na ibungo nangdi karaida saluri. Imaga babaga di ngahak koire halakpa hairaki. Aisu isada sauningboy kaiboy. Hayang kaidi ay baba tiba salaroi. Ngasai su lambi na kiba kayama tingnari I hairami. Asumna matam kharadi kiresu kina. Ima isana bababu tiba di adum salami. Adubu nongmadi baba siya hingda kappa lauba tauraki. Imana hukdoga hangubadasu mamangda nupi mana kauri hairaki. Akoisu babagi wafum maduda kaya tudong na hienbadi kanjalamdi. Maramdi babasi yu khara thakpa mi waibana pungangda ngangi boy diningami. Aying kudingisu babasi matumda thong hangtoga mapanda hekta thoki. Matam maduda akoisu mapanang man thupa sali boy ningdana ahing aduda dum tumsilami. Adubu nongmadi numidang wairam amada babasi yamna kana yena kharomdagi tusanbagi mawongda lauraki. Aisu kaidawa yaurabazano khanduna sieda ise babasi karino matauramane hairamaga yana kharomda isu senthoami. Matam maduda babadi machinda soiron noi kaiwai mamit lauthoaga akoida munna munna yengaki. Numidado imasu dukandagi sengsak insang napi khara leiba thoki. Segaigasu bababu imungda thangzalaga phamungda pusalami. Aduga isu ima thengnaraga thengnare lekaida maiba malai madu kauba salami. Konadi maiba du kaururaga bababu yenghanbada maiba duna yararoi hairaki. Maduda koisu pungaknaki imana su maiba duda karino waja ngasaida masakan kan launa phamungda hippaga lehobani. Masibu kamdauribazano haiduna imasu yamna kapami. Maiba duna amuk sumna khumaki kuire magi masada layam sing yetlaga lakpa. Mamang mahadasu heke kauthoomgani. Nakoina hana laitin khurambiramaga khara su phagadabani. Lekaigi lamlung ahum phangba saisidasu aki akhang karino khara ungna thingnaragadi thawai hekta mangali. Aina tabadadi chaurensi mana wari khara tamamba mali lekaigi miusingdasu. Ngasidagi numit kharanigi mamangda mana maningomde yu thakpa haidabada maga masak chap manaba mioi amana mabu kauri hai. Maduda masu masada khangakpadagi ngahakti gyan mangura mane mafam aduda pare aisu ngayak derga muksangagi lekaigi miusingdasu pau hairamage haiduna maiba dusu satki. Aisu matau kyasida bababu urka yamna kapami. Baba laikhidraba matungdagisu akoigi imung asi tamnabagi mawong matawa kiba kayama ulaki. Numidang yumgi potse konggang makhada tarakpa amadi mioi ama yum manungda leibadongna loktin silakpa kiraba matau kyasi tauraki. Tanja asidasu akoi lekaida but sanaba nupi ma lekai miyam sangdana pharaga lekaidagi tanthoki. Tawbudabu but sanaramba nupi adu lekaidagi tanthokhrabasu mana sanaramba laitin sing adudi loisalamdabana maram moiraga lerak khulakta machinjak thiba thoraki. Lekaigi angang kaya amasu laitin sing adu ungnarubadagi naraga sibasu yaunaraki. Numidang wairambu hek takhrabadi akoigi lekai asi sasan hui natana mioi amata yumdagi mapan thoknaramdi. Nongmasu maiba amana loisalamdraba laitin sing adu mana loisinaba lekaigi khunjin mapa amada lai khuramingai thaina lekai asida lai unaraga sikiba thawai sing adu loina thoraki. Maduda maiba dusu kijarakpadagi magi thoram madu loisalamdana mayum tamna selaki. Akoigi yum masisu lekaidaga khara tamnabaga yumdasu khara tamnabaga imaga siga koi humdi asoki matik kijarami. Maduna imagi mapamlungi mamtono hipo kauraga yum masida ahing lekminarami. Nongmasu mamtona saktoga phamungda tumba sange hek tawrakpada thongandagi nupi mana mamtongi maming kauraga kaukthoraki hai. Maduda mamton so koigi imungdagi ai thoraage haiduna mapanda thobada phingau setpa mayam ama thongana makhut tingthoga leirami hai. Madudagi mamton su kijarakpadagi imungda swar thabet thabet holaga senselaki. Numid adudagi mamton su nong hek kanbaga mayumda hanki. Nakoi lekai sidi mawng amani hairamduna thodok kyasdagi konadi lekaigi mifam ama phamaga khunge han khara maiba kharaga khunjil aduda loisalamdraba lai sing adu loisanki. Akoigi imung asisu imana maiba ma tanarga yenghanbada maiba duna sumna hairaki. Ibungo napana ungna thingnakiba layam sing adudi yum masigi sajin sayada naptuna leiri. Athubada yum masigi laimang khuram thoksi aduga tanthoknaba tawsi. Madu tahokdrabadi yum masidi tamnabada leiba ngamaroi hairaki. Wafam aduda imana maiba duda laimukta khuram thokpiyo haijarami. Maiba duna su thangda numita khuram si haiduna yumgi laimang sing adu khuram thoki. Lai khuramingi matam aduda su laining thokadagi pochai thadaraki. Konadi lai khuramba hek loikibaga khoigi imung asi isik sikki. Numidang tamnaramba sing adu su pharami.
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤ ꯂꯝꯍꯥꯡ ꯇꯨꯃꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯍꯥꯟꯅꯒꯤ ꯑꯣꯏꯔꯝꯕ ꯃꯇꯧꯁꯤꯡ ꯑꯗꯨꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯖꯒꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯅꯠꯇꯅ ꯂꯝ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡ-ꯑꯔꯥꯛ ꯃꯐꯝ ꯑꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯑꯉꯥꯡ ꯃꯄꯤ ꯊꯣꯡꯗꯕ ꯈꯔ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯦꯛ ꯇꯣꯡꯉꯝꯕ ꯑꯃꯗꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯥꯟꯈꯤꯕ ꯃꯇꯧ ꯀꯌꯥꯁꯤ ꯑꯃꯨꯛ ꯍꯦꯛꯇ ꯊꯦꯡꯅꯩ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫